ꯑꯍꯥꯟꯕꯃꯛꯇꯗ ꯒꯨꯟꯖꯨꯃꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯋꯥꯅꯣꯝ ꯁꯩꯔꯦꯡ꯫ ꯂꯧꯕꯤꯁꯤ ꯇꯣꯝꯕꯤ ꯀꯩꯗꯧꯔꯕꯒꯦ ꯑꯃꯨꯛ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯀꯞꯅꯕꯅꯦ ꯂꯥꯎꯅꯕꯅꯦ ꯋꯥ ꯀꯔꯤꯅꯣ ꯏꯃꯨꯡ ꯑꯁꯤꯕꯣ? ꯍꯣ ꯉꯥꯔꯦꯟ ꯆꯥꯒꯤ ꯍꯥꯏꯌꯦ, ꯃꯤꯒꯤ ꯃꯆꯥꯅ ꯉꯥꯔꯦꯟ ꯆꯥꯕꯗꯨ ꯎꯔꯨꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯉꯥꯔꯦꯟ ꯄꯤꯌꯨ ꯍꯥꯏꯔꯤꯌꯦ ꯅꯆꯥꯁꯤꯡꯁꯦ꯫ ꯀꯞꯅꯕ ꯇꯥꯅꯤꯡꯗ꯭ꯔꯒꯅꯦ ꯊꯦꯝꯂꯣ ꯂꯥꯎ꯫ ꯁꯧ ꯂꯥꯎꯅ ꯈꯨꯝꯂꯛꯏ ꯆꯥꯎꯕ ꯀꯦꯔꯥꯅꯤꯒꯤ ꯅꯨꯄꯤꯅ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯁꯨ ꯌꯥꯎꯅ ꯑꯉꯥꯡ ꯁꯥꯔꯛꯏꯕꯁꯤꯕꯣ? ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯤ ꯍꯥꯏꯒꯗꯒꯦ? ꯏꯀꯥꯏꯕꯒꯥꯁꯤꯕꯣ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯟꯕꯤꯔꯛꯀꯅꯨꯗ꯫ ꯃꯈꯣꯏ ꯃꯄꯥꯅ ꯃꯤꯒꯤꯗꯧꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯈꯤꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯕꯒꯤ ꯃꯔꯝ ꯆꯥꯎꯕ ꯀꯦꯔꯥꯅꯤꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯃꯥꯒ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯀꯦꯁꯣꯁꯨ ꯀꯦꯔꯥꯅꯤꯅꯤ, ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯦꯗ ꯀ꯭ꯂꯥꯔꯛꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯐꯤꯁꯀꯤ ꯊꯥꯒꯤ ꯇꯂꯕꯇꯤ ꯆꯥꯎꯕꯅ ꯊꯕꯛ ꯈꯔ ꯍꯥꯟꯅ ꯇꯧꯖꯔꯛꯄꯒꯤ ꯍꯧꯅꯕ ꯈꯔꯗꯨꯝ ꯍꯦꯟꯅ ꯐꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯦꯁꯣꯒꯤꯗꯤ ꯐꯖꯕ ꯀꯣꯕꯤ, ꯑꯆꯧꯕ ꯉꯥ ꯇꯣꯏꯅ ꯃꯥꯒꯤ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯊꯦꯟ ꯐꯥꯎ ꯀꯥꯔꯛꯄꯒꯤ ꯋꯥ ꯑꯁꯤ ꯀꯦꯁꯣꯒꯤ ꯅꯨꯄꯤꯅ ꯆꯥꯎꯕꯒꯤ ꯅꯨꯄꯤꯗ ꯍꯦꯟꯅ ꯋꯥꯍꯩ ꯀꯌꯥ ꯍꯥꯞꯀꯠꯇꯨꯅ ꯍꯦꯛ ꯇꯝꯃꯤ꯫ ꯃꯁꯤꯗ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯅ ꯈꯪꯗꯦꯗ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯣꯏ ꯃꯄꯥꯅ ꯃꯔꯣꯏ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯃꯤꯅ ꯀꯠꯂꯕ ꯂꯧꯔꯣꯏ, ꯑꯃꯥꯡꯕ ꯊꯕꯛ ꯇꯧꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅꯅꯦ ꯂꯩꯈ꯭ꯔꯕꯁꯤꯗ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯦꯁꯣꯒꯤ ꯅꯨꯄꯤꯗ ꯅꯥꯄꯜꯁꯤ ꯌꯩꯊꯔꯛꯏ꯫ ꯀꯦꯁꯣꯒꯤ ꯏꯃꯨꯡꯗꯤ ꯑꯃꯥꯡꯕ ꯊꯕꯛꯅ ꯃꯄꯨꯛ ꯊꯟꯗꯨꯅ ꯂꯩꯔꯕꯒꯤ ꯃꯑꯣꯡꯗ ꯃꯆꯦꯛꯅ ꯌꯩ꯫ ꯇꯣꯝꯕꯤꯅ ꯀꯦꯁꯣꯒꯤ ꯅꯨꯄꯤꯗ ꯅꯥꯄꯜ ꯌꯩꯊꯛꯏ ꯍꯥꯏꯅ ꯈꯟꯖꯕꯇꯅꯤ꯫ ꯀꯦꯁꯣꯒꯤ ꯅꯨꯄꯤꯅꯗꯤ ꯃꯈꯣꯏꯕꯨꯗꯨ ꯑꯄꯪꯕ ꯃꯇꯝꯒꯤ ꯏꯔꯥꯡ ꯈꯪꯗꯕ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯅꯣꯛꯏ꯫ ꯑꯗꯨꯅ ꯃꯁꯥꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯨꯕ ꯐꯥꯎꯕ ꯃꯤꯅ ꯀꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗ ꯋꯥꯔꯤ ꯁꯥꯕ ꯈꯛ ꯇꯣꯛꯇꯦ꯫ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯇꯣꯝꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯗꯨꯅ ꯎꯔꯒ ꯀꯦꯁꯣꯒꯤ ꯅꯨꯄꯤꯅ ꯅꯣꯡꯃꯒꯤ ꯊꯕꯛ ꯄꯥꯡꯉꯤ꯫ ꯍꯦꯛ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡꯅꯤ, ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯌꯥꯝꯅ ꯆꯥꯟꯅꯅ ꯎꯏ꯫ ꯆꯥꯟꯅꯐꯝꯁꯨ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯦꯁꯣꯒꯤ ꯅꯨꯄꯤꯒꯤ ꯅꯥꯄꯜ ꯇꯣꯝꯕꯤꯅ ꯍꯦꯛ ꯌꯩꯊꯦꯛꯄꯒꯤ ꯋꯥꯉꯥꯡ, ꯑꯗꯨꯒ ꯀꯦꯁꯣꯒꯤ ꯅꯨꯄꯤꯅ ꯆꯥꯎꯕꯒꯤ ꯅꯨꯄꯤꯕꯨ ꯀꯂꯍꯟꯅꯕꯒꯤ ꯋꯥꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯑꯃꯒꯤ ꯑꯆꯦꯡꯕ ꯉꯥꯏꯅꯕꯒꯤ ꯇꯟꯖꯥ ꯂꯨꯝꯗꯨꯅꯇ ꯂꯩꯅꯔꯦ꯫ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯀꯔꯤꯁꯨ ꯀꯥꯏꯅꯗꯦ꯫ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯥꯎꯕꯒꯤ ꯃꯆꯥꯁꯤꯡꯅ ꯆꯔꯥ ꯋꯥꯅꯅꯕ ꯉꯥꯔꯦꯟ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯀꯞꯄꯁꯤ ꯑꯉꯥꯡ ꯃꯃꯥ ꯇꯣꯝꯕꯤꯗꯗꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯁꯤꯟꯕꯒꯨꯝꯅꯤ꯫ ꯉꯥ ꯆꯥꯛꯅ ꯍꯧꯔꯤꯉꯩꯗꯗꯤ ꯆꯥꯎꯕꯒꯤ ꯇꯂꯕꯅ ꯅꯤꯡꯊꯝꯊꯥꯗ ꯉꯥꯔꯦꯟ ꯆꯥꯕ ꯊꯣꯏꯅ ꯂꯨꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯥ ꯑꯇꯦꯛꯄ ꯀꯤꯂꯣꯗ ꯂꯨꯄꯥ 250, ꯁꯟ 500, 300 ꯌꯧꯈ꯭ꯔꯕ ꯑꯁꯤꯗꯗꯤ ꯆꯥꯎꯕ ꯍꯦꯗ ꯀ꯭ꯂꯥꯔꯛꯀꯤ ꯇꯂꯕꯅ ꯉꯥꯔꯦꯟ ꯆꯥꯕꯒꯤ ꯋꯥꯁꯤ ꯑꯔꯨꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯑꯃꯔꯣꯝꯗ ꯀꯦꯁꯣ ꯍꯦꯗ ꯀ꯭ꯂꯥꯔꯛꯀꯤꯗꯤ ꯃꯥꯒꯤ ꯃꯥꯡꯒꯣꯜꯗ ꯑꯊꯦꯟ ꯄꯣꯠ ꯆꯥꯎꯅ ꯀꯥꯔꯛꯄ ꯂꯦꯞꯇꯦ꯫ ꯑꯗꯨꯅ ꯇꯂꯕꯇꯗꯤ ꯆꯥꯎꯕꯗꯒꯤ ꯀꯦꯁꯣꯅ ꯇꯥꯔꯕꯁꯨ ꯉꯥꯔꯦꯟꯗꯤ ꯀꯦꯁꯣꯒꯤ ꯏꯃꯨꯡꯅ ꯃꯆꯥꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯆꯨꯝꯕ ꯇꯧꯕ ꯃꯕꯨꯛ ꯁꯦꯡꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯆꯥꯎꯕꯁꯨ ꯈꯪꯗꯕ ꯅꯠꯇꯦ, ꯈꯪꯉꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯨꯝꯗ ꯑꯊꯦꯟ ꯐꯥꯎ ꯀꯥꯔꯛꯅꯕ ꯂꯝꯕꯤꯗꯨꯗꯤ ꯍꯦꯛ ꯐꯪꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯁꯨ ꯏꯔꯥꯏ ꯂꯥꯏꯕ ꯅꯠꯂꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯆꯥꯎꯕ ꯍꯦꯗ ꯀ꯭ꯂꯥꯔꯛꯅ ꯈꯪꯂꯛꯂꯦ꯫ ꯏꯐꯣꯡ ꯐꯣꯡꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯀꯣꯏꯍꯪ ꯍꯪꯕ ꯌꯥꯕ ꯂꯝꯕꯤꯁꯨ ꯅꯠꯇꯦ꯫ ꯍꯟꯗꯛ ꯃꯔꯛꯁꯤ ꯆꯥꯎꯕ ꯃꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯦ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯂꯥꯛꯂꯕꯗꯤ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯆꯥꯎꯕꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯇꯟꯖꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯤꯡꯕꯨ ꯅꯤꯡꯂꯕꯗꯤ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯏ ꯍꯥꯏꯕꯒꯨꯝꯗꯅ ꯅꯣꯡꯃꯗꯤ
ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯄꯥ ꯑꯃꯅ ꯆꯥꯎꯔꯕ ꯁꯔꯦꯡ ꯑꯃ ꯄꯨꯗꯨꯅ ꯆꯥꯎꯕꯒꯤ ꯗꯥꯔꯤꯗ ꯂꯦꯠꯂꯔꯤ꯫ ꯍꯦꯠ ꯀ꯭ꯂꯥꯔꯛ ꯁꯥꯍꯦꯕꯀꯤ ꯁꯪꯒꯥꯏꯕꯨ ꯑꯁꯤ ꯑꯣꯏꯔꯕ꯭ꯔꯥ? ꯃꯥꯅꯤ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯣꯔꯥ ꯑꯃ ꯇꯟꯊꯥ ꯊꯥꯏ꯫ ꯅꯍꯥꯟ ꯍꯦꯠ ꯀ꯭ꯂꯥꯔꯛ ꯁꯥꯍꯦꯕꯅ ꯁꯣꯟꯕꯤꯔꯝꯕ ꯑꯗꯨꯗ ꯄꯨꯖꯔꯛꯄꯅꯤ꯫ ꯀꯩꯊꯦꯜꯗꯒꯤꯒ ꯅꯠꯆꯗꯦ, ꯄꯥꯠꯇꯒꯤꯅꯤ, ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯒꯥꯏꯃꯨꯛ ꯁꯥꯡꯂꯕ ꯁꯩꯔꯦꯡ ꯑꯗꯨ ꯃꯥꯡꯒꯣꯟꯗ ꯍꯦꯛ ꯊꯝꯃꯤ꯫ ꯃꯥꯏ ꯄꯥꯕꯨꯡ, ꯃꯅꯤꯡꯂꯣꯝꯗ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄ ꯆꯠꯈ꯭ꯔꯤ, ꯊꯣꯔꯛꯂꯅꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤꯅ ꯁꯩꯔꯦꯡ ꯑꯗꯨ ꯅꯪꯍꯧꯔꯔꯣꯏꯗꯧꯕꯒꯨꯝ ꯄꯥꯛ ꯂꯥꯛꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯆꯥꯎꯕ ꯍꯦꯠ ꯀ꯭ꯂꯥꯔꯛꯅ ꯊꯣꯔꯛꯇꯨꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯏ꯫ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯔꯕꯅꯣ? ꯍꯦꯠ ꯀ꯭ꯂꯥꯔꯛ ꯁꯥꯍꯦꯕꯄꯨ ꯎꯅꯖꯅꯤꯡꯗꯨꯅ ꯁꯨꯝ ꯂꯥꯛꯆꯕꯅꯤ꯫ ꯁꯥꯍꯦꯕ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯈ꯭ꯔꯤ ꯍꯥꯏꯌꯦ, ꯑꯁꯨꯝ ꯉꯥꯏꯖꯒꯦ ꯌꯥꯅꯤ꯫ ꯏꯛ ꯑꯥꯛ ꯇꯧꯗꯨꯅ ꯈꯨꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ꯫ ꯍꯦꯠ ꯀ꯭ꯂꯥꯔꯛꯇꯤ ꯑꯩꯍꯥꯛꯅꯤ, ꯍꯥꯏꯅꯤꯡꯕ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯍꯪꯒꯣꯏꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯏꯈꯤꯗꯅꯕ ꯆꯥꯎꯕꯅ ꯌꯥꯝꯅ ꯆꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏ꯫ ꯅꯨꯄꯥ ꯑꯗꯨ ꯏꯉꯛ ꯉꯛꯂꯗꯨꯅ ꯍꯦꯠ ꯀ꯭ꯂꯥꯔꯛ ꯀꯦꯁꯣ ꯁꯥꯍꯦꯕꯀꯤ ꯏꯃꯨꯡꯁꯤꯕꯨ ꯁꯤ ꯑꯣꯏꯗ꯭ꯔꯕꯅꯤ? ꯑꯣ, ꯏꯅꯥꯎ ꯀꯦꯁꯣꯕꯨꯔꯥ? ꯃꯥꯅꯤ ꯃꯥꯅꯤ, ꯃꯥꯁꯨ ꯍꯦꯠ ꯀ꯭ꯂꯥꯔꯛꯅꯤ꯫ ꯃꯥꯒꯤ ꯌꯨꯝꯗꯤ ꯑꯩꯒ ꯍꯦꯛ ꯊꯪꯅꯔꯤꯕ ꯑꯋꯥꯡ ꯌꯨꯝ ꯑꯁꯤꯅꯤ꯫ ꯁꯣꯝꯗꯒꯤ ꯐꯥꯎꯖꯤꯟꯈꯤꯕꯁꯨ ꯌꯥꯒꯅꯤ꯫ ꯅꯨꯄꯥ ꯑꯗꯨ ꯄꯨꯛ ꯍꯧꯒꯠꯂꯤ, ꯆꯞ ꯂꯦꯞꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯦꯁꯣ ꯂꯩꯔꯝꯈꯤꯒꯅꯤ, ꯃꯥ ꯑꯌꯨꯛ ꯄꯪꯅ ꯆꯠꯊꯣꯛꯀꯗꯕꯅꯤ, ꯂꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯥꯎꯕꯒꯤ ꯂꯝꯕꯤ ꯇꯥꯛꯏ꯫ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯀꯦꯁꯣꯒꯤ ꯌꯨꯝꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯦꯁꯣ ꯀꯦꯔꯥꯅꯤꯒꯤ ꯅꯨꯄꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗꯒꯤ ꯏꯆꯦ, ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯐꯦꯡꯂꯤꯕꯗꯤ? ꯁꯨꯝ ꯇꯧꯕꯅꯤꯗ, ꯏꯆꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯣꯏ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯃꯤꯅ ꯀꯠꯂꯕ ꯑꯣꯏꯔꯕꯗꯤ ꯃꯥꯡꯏ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯗꯦ ꯍꯥꯏꯕꯗꯨꯗ ꯉꯥꯗꯨ ꯍꯨꯟꯗꯣꯛꯄꯅ ꯍꯥꯟꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯝ꯫ ꯀꯩꯗꯧꯕꯒꯤ ꯉꯥ ꯍꯨꯟꯗꯣꯛꯀꯗꯧꯔꯤꯕ ꯑꯩꯗꯤ? ꯏꯆꯦ, ꯋꯥ ꯀꯣꯏꯊꯣꯛꯇꯨꯅ ꯀꯥꯟꯅꯗꯦ꯫ ꯉꯁꯥꯏ ꯃꯤꯅ ꯉꯥ ꯑꯃ ꯌꯨꯝ ꯑꯣꯟꯅꯗꯨꯅ ꯏꯆꯦ ꯍꯣꯏꯈꯣꯏꯗ ꯊꯝꯖꯤꯜꯂꯝꯃꯦ ꯍꯥꯏꯌꯦ꯫ ꯏꯆꯦꯈꯣꯏ ꯑꯗꯨꯝ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯆꯥꯕꯤꯌꯨ, ꯆꯥꯕꯤꯔꯣꯏꯗꯕ ꯂꯩꯔꯕꯗꯤ ꯄꯨꯖꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤꯅꯦ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯦꯝꯃ? ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯅ ꯋꯥꯅꯣꯝ ꯈꯣꯠꯅꯣꯝꯕꯒꯤ ꯄꯣꯠ ꯂꯧꯁꯤꯟꯖꯗꯦ꯫ ꯑꯗꯨꯒ ꯃꯤꯒꯤꯕꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯁꯤꯕꯨ ꯃꯤꯅ ꯇꯥꯕ ꯌꯥꯕ ꯋꯥꯔꯅꯦ? ꯍꯩꯃꯥ, ꯍꯧꯖꯤꯛꯇ ꯁꯩꯔꯦꯡ ꯑꯃ ꯄꯨꯔꯛꯇꯨꯅ ꯊꯅꯝꯃꯤ ꯏꯆꯦꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯍꯥꯏꯔꯤꯁꯤꯕꯨ ꯃꯪꯂꯅꯦ? ꯃꯤꯗꯨꯕꯨ ꯏꯆꯥꯎ ꯆꯥꯎꯅ ꯑꯩꯈꯣꯏ ꯃꯥꯡꯒꯣꯜꯗ ꯐꯝꯍꯧꯔꯤ꯫ ꯏꯕꯦꯝꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯋꯥꯅꯣꯝ ꯈꯣꯠꯅꯣꯝ ꯇꯧꯅꯔꯒ ꯑꯩꯈꯣꯏꯔꯣꯝꯗ ꯕꯗꯅꯥꯝ ꯇꯧꯁꯤꯟꯕꯤꯒꯦꯗꯤ ꯍꯥꯏꯕꯤꯔꯕꯅꯣ? ꯍꯩꯃꯥ, ꯋꯥ ꯉꯥꯡꯊꯣꯔꯛꯄꯗꯗꯤ ꯇꯨꯜꯁꯤ ꯃꯅꯥꯃꯨꯛ ꯁꯦꯡꯉꯤ, ꯑꯗꯨꯒ ꯇꯧꯕꯗꯤ ꯌꯥꯝꯅ ꯉꯝꯕꯤꯔꯤ ꯄꯣꯠꯅꯤꯅꯦ꯫ ꯀꯔꯤꯅꯣꯍꯦ, ꯅꯪꯒꯨꯝꯕꯤꯅꯁꯨ ꯇꯣꯝꯕꯤ ꯇꯧ ꯉꯝꯕꯤꯒ ꯍꯥꯏꯌꯦ, ꯅꯈꯠ ꯈꯨꯄꯥꯛꯅ ꯊꯥꯎꯔꯥ? ꯋꯥꯅꯣꯝ ꯄꯣꯠ ꯈꯔ ꯆꯥꯗꯨꯅ ꯅꯣꯏꯔꯒ ꯀꯤꯒꯗꯕꯣꯏ ꯅꯤꯡꯕ꯭ꯔꯣ? ꯃꯆꯣꯡꯄꯥꯛ ꯅꯥꯏꯗꯕ ꯁꯥꯗꯅ꯫ ꯊꯥꯎ, ꯅꯪꯅ ꯉꯝꯂꯗꯤ ꯊꯥꯎ꯫ ꯃꯤꯒꯤ ꯉꯥ ꯂꯣꯠꯁꯤꯟꯕꯤ, ꯅꯪꯅꯁꯨ ꯑꯆꯨꯝꯕ ꯁꯥꯗꯅ ꯍꯥꯏꯔꯝꯂꯒ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯝ ꯇꯥꯞ ꯇꯥꯞ ꯄꯥꯏꯅꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯦꯛꯇ ꯊꯔꯣ ꯑꯣꯟꯗꯨꯅ ꯅꯝꯅꯔꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ, ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯍꯦꯛꯇ ꯂꯝꯕꯥ ꯇꯧꯅꯔꯛꯄ ꯑꯗꯨꯗꯗꯤ ꯂꯩꯀꯥꯏꯗꯨ ꯒꯨꯔꯨꯝ ꯍꯨꯛꯆꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯅꯔꯦ꯫ ꯈꯠꯅꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯁꯩꯔꯦꯡꯒꯤ ꯋꯥ ꯑꯁꯤꯗꯤ ꯀꯅꯥꯅ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯩꯅꯔꯤ꯫ ꯃꯥꯅ ꯑꯉꯝꯕ ꯂꯩꯊꯦꯠ ꯍꯥꯞꯂꯗꯨꯅ ꯋꯥꯅꯣꯝ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯋꯥꯔꯤ ꯇꯧꯅꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯅꯣꯝ ꯁꯩꯔꯦꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯗꯤ ꯃꯌꯥꯝꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯈꯨꯔꯨꯝꯖꯔꯤ꯫